ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ NSM Art Studioꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯐꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯀꯥꯏꯔꯕ ꯃꯤꯡꯁꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯕ ꯑꯃꯗꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕꯅ ꯍꯦꯝꯆꯥꯟ ꯅꯤꯡꯊꯧꯖꯝꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃꯠꯇꯗ ꯁꯩꯊꯥꯖꯗꯨꯅ ꯁꯦꯝꯖꯕ ꯂꯩꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯄꯣꯊꯥꯕꯗ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕꯅꯤ꯫ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯎꯅꯗꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯝꯕ ꯑꯣꯏꯕꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯔ ꯈꯖꯤꯛ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯐꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯀꯥꯏꯔꯕ ꯃꯤꯡꯁꯦꯜ꯫ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯤꯔꯦꯛꯇꯔ ꯁꯤꯜꯂꯥꯡꯕ ꯑꯦꯂꯥꯏꯁ ꯊꯣꯏꯕ ꯁꯅꯥꯕꯨ ꯂꯩꯕꯤꯗꯕ꯭ꯔꯣ? ꯍꯥꯏ, ꯀꯅꯥꯅꯣ ꯑꯗꯥꯏꯗ ꯂꯥꯎ ꯈꯣꯡꯉꯤꯗꯣ? ꯍꯦ ꯃꯨꯀꯥꯝ, ꯅꯪ ꯂꯥꯛꯕ꯭ꯔꯥ? ꯂꯥꯛꯆꯔꯦ ꯑꯣꯖꯥ꯫ ꯍꯦꯔꯣꯏꯟ ꯍꯥꯏꯅꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯨꯗ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯁꯨ ꯉꯁꯥꯏꯅ ꯂꯣꯏꯁꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯪ ꯂꯥꯛꯃꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯍꯩ, ꯉꯥꯏꯈꯣꯅꯦ, ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯁꯛ ꯃꯇꯧꯗꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯐꯖꯕ꯭ꯔꯥ ꯏꯕ? ꯑꯁ ꯑꯣꯖꯥ, ꯅꯨꯄꯤꯗꯨꯗꯤ ꯃꯁꯛꯀꯤ ꯋꯥꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯥꯅꯕꯨ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯗ ꯀꯨꯝꯁꯤ ꯌꯥꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯐꯥꯎꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯅꯤ ꯑꯣꯖꯥ ꯏꯕꯣ꯫ ꯍꯩ, ꯑꯗꯨꯗꯤ ꯑꯩ ꯌꯦꯡꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯃꯇꯝ ꯍꯟꯗꯅ ꯀꯥꯟꯅꯗꯦ, ꯆꯠꯅꯕ ꯇꯧꯁꯤ ꯃꯨꯀꯥꯝ꯫ ꯆꯠꯁꯤ ꯑꯣꯖꯥ꯫ ꯑꯗꯣ ꯑꯣꯖꯥ, ꯍꯦꯔꯣꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯨꯝꯃꯗꯕꯅꯤꯀꯣ ꯑꯣꯖꯥ? ꯃꯨꯀꯥꯝ ꯈꯜꯂꯤꯕꯅꯤꯅꯦ, ꯅꯪꯕꯨ ꯍꯦꯔꯣ ꯀꯨꯝꯍꯜꯂꯨꯔꯒ ꯑꯩꯕꯨ ꯐꯤꯂꯝ ꯅꯝꯕꯁꯤ ꯇꯣꯛꯂꯒ ꯍꯥꯟꯅꯒꯨꯝꯅ ꯉꯥꯔꯤ ꯑꯣꯏꯅ ꯅꯝꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯍꯥ? ꯅꯨꯡꯁꯤ ꯂꯩꯅꯥꯅ ꯅꯥꯔꯦ, ꯅꯥꯔꯦ ꯅꯥꯔꯦ ꯅꯨꯡꯁꯤ ꯂꯩꯅꯥꯅ ꯅꯥꯔꯦ, ꯍꯤꯗꯥꯛ ꯄꯤꯌꯨ ꯅꯨꯡꯁꯤꯕꯤ, ꯍꯩ ꯍꯤꯗꯥꯛ ꯄꯤꯌꯨ ꯅꯨꯡꯁꯤꯕꯤ꯫ ꯐꯖꯈ꯭ꯔꯦꯗ ꯏꯁꯩꯁꯦ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯀꯌꯥꯗ ꯐꯖꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯁꯛꯈ꯭ꯔꯤꯕ ꯏꯁꯩꯅꯣ꯫ ꯃꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯅ ꯍꯦꯛꯇ ꯉꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯁꯦ ꯍꯦꯛꯇ ꯏꯅꯔꯤꯕꯅꯤꯅ ꯏꯁꯩꯁꯤꯗ꯫ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯏꯁꯩꯅꯣ꯫ ꯉꯁꯥꯏ ꯃꯈꯩ ꯅꯥꯄꯤ ꯐꯣꯏꯕꯗꯒꯤ ꯐꯝꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯈꯛꯇꯪ ꯍꯧꯒꯠꯂꯛꯄꯁꯤꯗ ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦ ꯂꯥꯎꯏꯗ ꯌꯨꯝꯁꯤꯗꯕ ꯂꯣꯏꯔꯦꯗꯅ, ꯂꯣꯏꯔꯦꯕ꯫ ꯕꯣꯔꯥ ꯆꯥꯎꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁꯩ ꯖꯒꯣꯏ ꯀꯂꯥꯗ ꯉꯥꯎꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯪꯈꯣꯜ ꯁꯨꯗꯅ ꯂꯩꯔꯦꯅꯦꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯥ ꯅꯨꯄꯤꯁꯤꯃꯗꯤ ꯃꯤ ꯑꯣꯏꯅꯕ ꯑꯩꯅ ꯁꯦꯝꯂꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯗꯒꯤ ꯀꯂꯥꯁꯦ ꯈꯔ ꯈꯔꯗꯤ ꯌꯥꯗꯧꯔꯦꯁꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯃꯥꯗꯤ ꯊꯣꯛ ꯄꯨꯊꯣꯛꯂꯛꯑꯦꯅꯦ꯫ ꯍꯩꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯌꯥꯝ ꯀꯟꯅ 100 ꯃꯤꯇꯔ ꯆꯦꯟꯕꯒꯨꯝꯅ ꯏꯪꯈꯣꯜꯁꯤꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯅ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯕꯥꯕꯨ! ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯟꯊꯣꯡ ꯊꯣꯛꯇꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝ ꯆꯪꯗꯨꯅ ꯄꯥꯕꯨꯡꯕꯨ ꯊꯤꯔꯨꯔꯤ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯏꯪꯈꯣꯜꯒꯤ ꯁꯣꯡꯈ꯭ꯔꯕ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯍꯩꯁꯤꯡꯕꯤ, ꯅꯄꯥ ꯊꯤꯕꯕꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗ ꯊꯤꯕ꯭ꯔꯅꯦꯍꯦ? ꯑꯩꯒꯤ ꯏꯖꯠꯁꯤ ꯅꯪꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯌꯣꯜꯂꯨꯔꯤꯕꯅꯤꯅꯦ, ꯌꯣꯜꯂꯨꯔꯤꯕꯅꯦꯕ꯫ ꯅꯠꯇꯦ, ꯅꯪꯅ ꯀꯩꯒꯤꯅꯣ ꯅꯄꯥ ꯑꯩꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤꯕꯁꯦ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨꯅꯦ, ꯅꯄꯥ ꯑꯩꯕꯨ ꯅꯪꯅ ꯊꯤꯔꯛꯂꯤꯕꯁꯦ? ꯄꯥꯕꯨꯡ, ꯑꯩꯅ ꯂꯥꯏꯀꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯦꯕꯀꯣ꯫ ꯑꯗꯨꯗꯣ ꯚꯥꯏꯔꯦꯜ ꯆꯠꯄꯩ ꯋꯥꯅꯤꯗ꯫ ꯑꯗꯨꯒꯤ ꯄꯥꯕꯨꯡꯗ ꯌꯦꯡꯍꯟꯒꯦꯅ ꯄꯨꯔꯛꯏꯅꯦ꯫ ꯀꯩꯅꯣꯅꯦ ꯚꯥꯏꯔꯦꯜ ꯍꯥꯏꯕꯣ? ꯅꯪꯅ ꯌꯥꯝꯅ ꯍꯔꯥꯎꯔꯤꯗꯨꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯈꯪꯉꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕ, ꯅꯠꯇ꯭ꯔꯣ? ꯑꯁ ꯄꯥꯕꯨꯡ, ꯚꯥꯏꯔꯦꯜ ꯍꯥꯏꯗꯤꯅꯦ,
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯃꯤꯌꯥꯝ ꯂꯣꯏꯅ ꯈꯪꯅꯕ ꯋꯥ ꯂꯥꯎꯕꯗꯨꯅꯤ ꯃꯤ ꯄꯥꯕꯨꯡ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯋꯥꯡꯒꯤ ꯅꯪ ꯃꯥꯃ ꯇꯣꯃꯥꯟꯒꯤ ꯃꯆꯥꯗꯨ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯅ ꯋꯥ ꯂꯥꯎꯈꯤꯕꯗꯨꯗꯤ 마기 마짜니 빠두나 아파버 타벅 떠오르두나 바이럴 쳇버 오이버 따리드나 ꯑꯁ ꯅꯠꯇꯦꯗ ꯄꯥꯕꯨꯡ ꯃꯥꯒꯤꯗꯨꯗꯤꯅꯦ ꯐꯨꯔꯤꯠ ꯂꯧꯊꯣꯛꯂꯒ ꯐꯣꯇꯣ ꯊꯥꯒꯠꯂꯒ ꯀꯃꯦꯟꯗ ꯅꯥꯇꯩ ꯆꯥꯗꯅ ꯄꯤꯔꯛꯄꯁꯤꯡ ꯕ꯭ꯂꯣꯛ ꯄꯤꯅꯤ ꯍꯥꯏꯔꯨꯕꯩꯅꯤ 어디 낭수 마기 두마이나 타갈 우러브로 바이럴 쳇레 하이리버두보 ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯃ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯑꯩꯒꯤꯗꯤ ꯑꯦꯛꯇꯤꯡ ꯐꯖꯕꯩꯅꯤ 하이 이빠기 비마 까나노네 해 통가한다 니빠 니카 따핑 아이코이 땀나 정래 이시나 하이 코이기 시부 도네이션 카이버 락비자로 너저거나 좌 산업품 모품 티바 오일이 잘하네 ꯈꯪꯗꯤꯌꯦ ꯄꯥꯕꯨꯡ ꯀꯨꯆꯨꯒꯁꯨ ꯃꯨꯔꯞ ꯍꯥꯏꯐꯦꯠꯄꯨ ꯃꯥꯟꯅꯔꯤꯌꯦ 하이 이빠기 비마 낭냐 마딘 통롬들이 자신 겹줄 이빠는데 마망기 연나 가름덕이네 독락이 까나 오이자누네 호지까지 하이네 미두가 아무 오이람다나네 에 ꯀꯔꯤꯅꯣꯅꯦ ꯃꯨꯀꯥꯝ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ ꯖꯥꯠꯂꯥ ꯀꯅꯥꯝꯇꯕꯨ ꯂꯩꯕ ꯎꯗꯦꯅꯦ ꯍꯣꯏꯅꯦ ꯑꯣꯖꯥ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦꯅꯦ ꯌꯨꯝꯁꯤꯕꯣ ꯃꯤꯗꯤ ꯂꯥꯏꯗꯅ ꯍꯨꯏ ꯑꯃ ꯐꯥꯎ ꯂꯩꯕ ꯎꯗꯦꯅꯦ ꯀꯥꯟꯅꯗꯦ ꯃꯨꯀꯥꯝ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ ꯅꯪ ꯑꯃꯨꯛꯇꯪ ꯀꯧꯗꯨꯅ ꯌꯦꯡꯉꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯣꯏ ꯐꯅꯤ ꯑꯣꯖꯥ ꯑꯩ ꯀꯧꯖꯒꯦ ꯌꯨꯝꯁꯤꯕꯨ ꯊꯋꯥꯏ ꯄꯥꯟꯕ ꯀꯅꯥ ꯂꯩꯒꯦ ꯀꯅꯥꯝꯇ ꯂꯩꯕꯤꯗꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ ꯅꯪꯕꯨ ꯈꯔ ꯐꯖꯅ ꯀꯧꯕ ꯌꯥꯗ꯭ꯔꯅꯦ ꯇꯥꯔꯝꯃꯗꯤ ꯍꯣꯔꯦꯟ ꯐꯤꯂꯝꯒ ꯑꯃꯠꯇ ꯀꯨꯝꯕꯤꯔꯛꯎ ꯍꯥꯏꯕ ꯌꯥꯗꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯁꯣꯝꯗ ꯑꯍꯜ ꯑꯃꯗꯤ ꯅꯥꯀꯜꯗꯒꯤ ꯊꯣꯛꯂꯛꯏꯅꯦ ꯑꯣ ꯑꯗꯨꯗꯤ ꯁꯤꯗ ꯍꯪꯉꯁꯤꯀꯣ 까나 오이러브노 이붕어 아니보 ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀꯩꯅꯣꯝꯇ ꯁꯨꯝ ꯍꯪꯖꯒꯦꯗꯅ 하고 이붕어 하고 제이 좌 산업품 이 오이러버디나 또 아덕에 이빠나 고칠레바 라이렉 아저우버시 마시드 핵도 짠칠로 아노우버네 호버가 꼬이디바 아주거네 이붕어 하늘에도 있나 보이스때 도가이 가버네 아시디 뿜나우 나오버니 ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯕꯨ ꯖ꯭ꯋꯥꯔꯤ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂꯥ ꯅꯠꯇꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯆꯗꯦ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦꯅꯦ ꯄꯥꯕꯨꯡ ꯃꯩꯇ꯭ꯔꯕꯥꯛꯁ ꯐꯤꯂꯝꯁꯀꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯗꯤ ꯗꯤꯔꯦꯛꯇꯔ ꯁꯤꯂꯥꯡꯕ ꯑꯦꯂꯥꯏꯁ ꯊꯣꯏꯕꯁꯅꯥ ꯍꯥꯏꯅꯔꯤꯕꯗꯨꯅꯤꯅꯦ ꯄꯥꯕꯨꯡ ꯑꯗꯨꯒ ꯑꯩꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯦꯔꯣ ꯀꯨꯝꯂꯛꯑꯗꯕ 다이렉터니 하이바 이붕어 이빠 강자 떠보니 랭신지 라오니 해 세 피다 섬대 랭신 짓고 이자 거의 낙보지 가야 되는 거야서 피다 섬대 판문에 랭주 판문이 이런 판문 ꯍꯣꯏ ꯐꯅꯤ ꯄꯥꯕꯨꯡ ꯃꯨꯀꯥꯝ ꯂꯦꯡꯁꯟꯁꯤ ꯐꯅꯤ ꯄꯥꯕꯨꯡ ꯂꯦꯡꯁꯟꯁꯤ 어자 이붕어 거이나 이빠기 시대 락박이 마련부 ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯤꯔꯦꯛꯇꯔꯁꯦ ꯑꯐꯥꯎꯕ ꯗꯤꯔꯦꯛꯇꯔꯅꯤꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯐꯥꯎꯕꯒꯤ ꯆꯥꯡ ꯍꯥꯏꯕꯕꯨ ꯌꯥꯔꯦ ꯃꯨꯀꯥꯝ ꯅꯪ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯀꯣ ꯑꯩ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯒꯦ ꯁꯨꯝ ꯇꯧꯕꯅꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯍꯟꯗꯛ ꯅꯧꯅ ꯅꯝꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯌꯥꯎꯕꯤꯅꯕ 하이드나 락세리바 필름 하이바 이빠보 필름 꿈마다 먹고 필름 꿈마다 이빠보 그리노 또레이키나 이 샤노베 마용시비 싱라우 샥담 우였다가 타붐가야 팔레 이 샤노베 마용시비 그리노네 필름 뻔바 야다바 미삭 오이르바 잣라 조이롤 론바 호글라이시나 ꯍꯣꯏꯅꯦ 어자 ꯐꯤꯂꯝꯒꯤ ꯅꯦꯛꯄ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯨꯗ ꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯤꯗꯤ ꯄꯨꯔꯥ ꯐꯤꯂꯝꯒꯤ ꯄꯣꯁꯀ ꯇꯧꯈꯠꯈ꯭ꯔꯦꯅꯦ 것이지 아이를 구이제들이 닌자락과 망란도 망파오느라봐 구이력이 간지락과 닌자락과 망란도 것이디 망파오느래 망파오느래 것이디 mukam nang bo mukta wakhal tahalune sibo thak thak nikle ne masase ꯍꯣꯏ ꯐꯅꯤ ꯑꯣꯖꯥ
ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯀꯔꯤ ꯔꯣꯜꯅꯣ ꯏꯄꯥꯅ ꯑꯍꯥꯟꯕꯗ ꯁꯥꯒꯗꯧꯔꯤꯕ ꯂꯧꯒꯗꯧꯔꯤꯕ ꯔꯣꯜꯁꯤꯕꯨ 이봉호 다이렉터 ꯄꯥꯕꯨꯡ ꯅꯦꯛꯄ ꯂꯥꯛꯄ ꯅꯠꯆꯗꯦ ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯅꯨꯄꯤ ꯐꯖꯕꯤꯗꯣ ꯅꯦꯛꯄ ꯂꯥꯛꯄꯅꯤꯅꯦ ꯄꯥꯕꯨꯡ ꯍꯥ ꯑꯩ ꯅꯦꯛꯄ ꯂꯥꯛꯄ ꯅꯠꯇꯕ ꯏꯆꯥ ꯅꯨꯄꯤ ꯅꯦꯛꯄ ꯂꯥꯛꯄ ꯑꯣꯏꯌꯦꯀꯣ 이해 이빠디 와칸기 돌란가시 마톤 사글루레다나 아이디야 ꯁꯨꯝ ꯇꯧꯕꯅꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯍꯟꯗꯛ ꯅꯧꯅ ꯅꯝꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤ ꯐꯖꯕꯤꯕꯨ ꯑꯃꯨꯛꯇꯪ ꯁꯛꯇꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ 야니 야에붕 까이디다 이띵기디 마 파니암나 하이다바니네 바이엘가시 파이즈나 짤라바니 붕어 파이즈나 짤라바니 바이엘가도 ꯍꯣꯏꯅꯦ ꯄꯥꯕꯨꯡ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯌꯦꯡꯂꯨꯕꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯤꯔꯦꯛꯇꯔꯒ ꯑꯩꯒ ꯍꯥꯏꯅꯕ ꯂꯥꯛꯆꯔꯤꯕꯅꯤ 야니 붕어 이빠 꼭 이빠 꼭 하이 이비마 넌뭐 따리브로 미라이네 헤이 마빠한다 목도 돌아오네 낭보 아이 넌뭐 이빠를 거위시부 따브로 마빠한다 목도 돌아오네 미 아이고 이분고 이빠 와마 걱정 하이기 마빠가 사버기 롤군바 항버가 레이브로 항버가 레이디 이빠수 마빠 사버기 롤도 ꯃꯇꯦꯛ ꯑꯃꯇꯪ ꯀꯨꯝꯒꯦ ꯍꯥꯏꯕꯕꯨ ꯑꯁ ꯄꯥꯕꯨꯡ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤ ꯌꯥꯒꯗ꯭ꯔꯅꯦ ꯑꯣꯖꯥ ꯁꯤꯕꯣ ꯍꯣꯏ ꯀꯣꯟꯅ ꯐꯖꯅ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯄꯥꯕꯨꯡ ꯀꯅꯥꯅ ꯄꯥꯕꯨꯡ ꯂꯥꯛꯏꯕꯣ ꯍꯥꯏ ꯂꯥꯛꯑꯣꯅꯤ ꯅꯪꯕꯣ ꯍꯦ ꯂꯥꯛꯏꯕꯁꯤ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯤꯅꯦ ꯍꯦ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔ ꯇꯥꯃꯣ ꯑꯅꯤꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯀꯔꯤꯅꯣꯅꯦ ꯃꯨꯀꯥꯝ ꯅꯪꯕꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯣꯏꯔꯝꯂꯤꯕ ꯁꯛꯐꯝꯁꯤꯗꯤ ꯍꯣꯏꯅꯦ ꯑꯣꯖꯥ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯎꯕꯗꯨꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯅꯦ ꯃꯥꯗꯤ ꯏꯗꯤꯠ ꯐꯖꯅ ꯇꯧꯔꯒ ꯊꯥꯒꯠꯂꯛꯄ ꯑꯣꯏꯖꯥꯅꯤꯗꯅ ꯑꯗꯨꯕꯨ ꯍꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯅꯣ ꯇꯥꯃꯣ ꯑꯅꯤꯕꯨ ꯇꯨꯃꯤꯟꯅ ꯆꯣꯔꯣ ꯂꯣꯟꯕꯤꯔꯤꯕꯗꯨꯕꯣ ꯑꯩ ꯎꯕꯗ ꯉꯥꯎꯕꯤꯔꯕ꯭ꯔꯣ ꯀꯩꯅꯣꯅꯤ ꯁꯨꯝ ꯇꯧꯕꯅꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯍꯟꯗꯛ ꯅꯧꯅ ꯅꯝꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯏꯕꯦꯝꯃꯕꯨ ꯍꯦꯔꯣꯏꯅꯤ ꯀꯨꯝꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯍꯣꯏ ꯃꯥꯅꯤ ꯍꯦꯔꯣꯕꯨꯗꯤ ꯑꯩꯅ ꯀꯨꯝꯃꯗꯕ ꯍꯤꯔꯣ ꯀꯨꯝꯒꯗꯕ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯕꯤꯕ ꯑꯗꯨꯒ ꯗꯤꯔꯦꯛꯇꯔ ꯇꯥꯃꯣꯒꯤꯅ ꯀꯩ ꯀꯧꯒꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯤꯔꯦꯛꯇꯔꯁꯤꯒꯤ ꯃꯤꯡꯅ ꯁꯤꯂꯥꯡꯕ ꯑꯦꯂꯥꯏꯁ ꯊꯣꯏꯕꯁꯅꯥ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤꯅ ꯃꯨꯀꯥꯝ ꯀꯧꯖꯩ ꯀꯔꯤꯅꯣꯅꯦ 이봉호 ꯃꯤꯡꯕꯨ ꯃꯨꯀꯥꯝ ꯍꯥꯏꯔꯤꯁꯤꯕꯨ 무난 하이브디 따이코 에루가 무감 하이브 붕오기 민시디 이빠디 아무 파워 따지다 이보아 ꯄꯥꯕꯨꯡ ꯊꯥꯏꯅꯕꯨꯗꯤ ꯃꯨꯅꯥꯟ ꯀꯧꯅꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯤꯔꯦꯛꯇꯔꯅ ꯐꯥꯎꯒꯗꯕ ꯃꯤꯌꯥꯝꯅꯁꯨ ꯀꯧꯅꯒꯗꯕ ꯃꯨꯀꯥꯝ ꯍꯥꯏꯕꯁꯤ ꯑꯣꯟꯕꯤꯔꯦ ꯑꯩꯅꯁꯨ ꯍꯦꯔꯣ ꯀꯨꯝꯂꯗꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯖꯔꯕ ꯁꯨꯝ ꯇꯧꯕꯅꯤ ꯄꯥꯕꯨꯡ ꯃꯤꯡ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯊꯣꯜꯂꯤꯕ ꯑꯗꯨꯒ ꯆꯥꯟꯅꯕ ꯈꯜꯂꯒ ꯊꯣꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯟꯖꯗꯨꯅ ꯑꯩꯅ ꯑꯣꯟꯊꯣꯛꯆꯕꯅꯤꯃ ꯍꯥꯏꯕꯗꯤ ꯑꯉꯧꯕ ꯃꯤꯗ ꯑꯉꯧ ꯀꯧꯕꯁꯨ ꯌꯥꯎꯅꯩꯗꯣ ꯑꯗꯨꯒ ꯀꯨꯆꯨꯗꯤ ꯃꯨꯔꯒ ꯃꯁꯥ ꯅꯥꯟꯕ ꯃꯤꯗ ꯃꯨꯅꯥꯟ ꯀꯧꯕꯁꯨ ꯌꯥꯎꯅꯩ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎꯁꯤꯗꯤ ꯀꯨꯆꯨꯁꯨ ꯃꯨꯏ ꯃꯁꯥꯁꯨ ꯅꯥꯟꯗꯦ ꯌꯥꯝꯅ ꯃꯣꯠꯂꯤ ꯀꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯨꯔꯒ ꯀꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯨꯀꯥꯝ ꯍꯥꯏꯅ ꯀꯧꯖꯕꯅꯤꯃ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯍꯦꯔꯣ ꯐꯥꯎꯕ ꯀꯨꯝꯅꯤꯡꯂꯛꯂꯤꯕꯁꯤꯅꯤ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯆꯥꯅꯩꯅꯦꯍꯦ ꯃꯥꯒꯤ ꯃꯤꯡꯁꯤ ꯃꯨꯔꯒ ꯀꯥꯝꯕ ꯃꯨꯀꯥꯝ ꯃꯨꯀꯥꯝ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯟꯅꯕꯅꯤ ꯑꯗꯣ ꯇꯥꯃꯣ ꯐꯤꯂꯝꯒꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯖꯔꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯝꯕ ꯍꯧꯕꯤꯒꯗꯕꯅꯣ ꯐꯤꯂꯝꯁꯤꯕꯣ ꯍꯧꯕꯒꯤꯕꯨꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪꯗꯤ ꯋꯥꯠꯈꯤꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯍꯥꯏꯔꯛꯀꯅꯤꯗ ꯍꯧꯖꯤꯛ ꯍꯥꯏꯒꯗꯕ ꯈꯔꯁꯨ ꯋꯥꯠꯆꯔꯤ ꯍꯥꯏꯗꯤ
cameraman singer tagi makeup na sing su aduna mayam si he subaga haubudi hauradaba Tamo hoina hek hairakpa matamdo aduda dum yazare aigidi. oh yam farene tudi matung da su amuk pau phaunarasi ngasi kidi thabak atopa khara su lai hauri aduna amuk haidok chakrage mukam tho asira ꯍꯣꯏ ꯐꯅꯤ ꯑꯣꯖꯥ ꯊꯣꯛꯑꯁꯤ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ 이bungo 짜가 아무것도 탁드네 떠오르시 ꯌꯥꯔꯦꯗ ꯄꯥꯕꯨꯡ ꯆꯥꯗꯤ ꯂꯣꯟꯗ꯭ꯔꯕꯅꯤꯅ ꯊꯛꯇ꯭ꯔꯦ ꯌꯥꯅꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯊꯛꯆꯔꯒꯦ Adudi leizahorogeko oza. 아두디 이bungo 이빠 거의 아무 레오레고 아두 이빠기 롤 매띠가 붙던 하이버도 마두디 가위바 야데 As pabo, ngasi de ayam haraurebo. Viral chatpagi mapaldagi ai film kumdaure. Ayam haraure pabo. Ayam haraure. 아두디 이빠기 수 아무던지 실루더나 난지 바이럴 쳤나보다 아두디 이빠 수 필름 꿈에도 야와 방해더나 Ha. wari asigi makha taba saruk amadi atopa wari singidamakta channel asibu subscribe tawba kaubigano